Hi, mayam puno po aigi channel da mukana taram oksari aigi personal oiba thabak kitang sin badagi matam sana video upload to bangam kidre week ama helama le ado masidi aigi chal divyaga waikhu film di ojaji tena serang biba sukke keda hai bai seido ojasingi matau tammaga apet saksage cover tawjage mayamna nungaina tabigani haina asa tawjai soikiba lankiba yawsu mayamna ngapigani koidi sengba saisakpadu nachade sum tammaga saksabani adana mayamna ngapigani adadi mayam taminasi Kucing none uhaliba aigi mita chuke keda nimthi jabi nangse aigi kanano chuke keda nimthi jabi nangse aigi kanano Laroi ngamde nanggu chuke keda nimthi jabi nangse aigi kanano nangse aigi kanano Dani da pa ma pa sani sani dani da pa ma pa ni da pa ma pa sa da ni da da pa ma pa ga ma re ga cha re ni sa dhani sa Phet ka phet mit yeng na nangi karino chaliba pa ko tangang lechin bal ngaura ya ton yeng bai pen ba nai dare thamoi mi hun tanik le aigi hairo nungsi haina chuke keda nimthi jabi nangse aigi kanano
सुके के